अहान बमक्तदा डायमंड टीवी चैनल मिडियंग ताबिरिबा मदि खुसम रेडियो ताबिरिबा YouTube live streaming da leibiriba singbu nirmala thangjamna khurumjari asi Wednesday special tamjai adu kagi mi ani pullaga tawbane hena khudong chabana maram oiraga kagi host amakatang phammaga nungai tabana maram oiraga kagi asije isai saknasi hariba thoramasi thamjabani mayamna waro biroi asigi thoram isai saknasi hariba thoramasi da sizinajariba mobile number amtang ningsingjagi 7005707808 hariba numbers da call to wiraktuna dongi Haizaba apambe sai sakpagi khudong chaba Diamond TV channel gi maike degi thamjari ngasigi ahanba caller si kanano haibadu mayam paning minasi good afternoon mayam ngasigi live to library ba somlin thoi ibung samananda okram tokpam adon taram nauchari Thagat pa fongdok sari asem bina devi taram no chari ngasi ahan ba caller si kanano haibadu yengminasi hello hello tajari isagi ming leifam haibiu ai kangmok ting marakin tombin ima tombino kari mathen chabirage o nga thongya yamna hawa mathel amasu chabire ima Ado kari isay no ngasi isay sakna si thawram sila sakpi gadori basibo. Kaina bagi isay sakya. Hoy hoy. Haurage. Haubiro. Haurage. Madam kuira bagi tunda. Aigi Airagi kaina kabido Noma kam haudana tinarui aina Sana surukte narai Matam uira bagi tunda Matam uira bagi tunda Aigi thainagi kaina kabido Mama kam haudana thirui aina Sana chorukte narai Matam uira bagi tunda Yomatasu inaka awanung may hanga brabani karamana lilibano Yomatasu hanga brabani unay haibata mangairaba Thena panata upai leita mapungi matam kuira bagi tunda napaki nayen lautho hamle sanyon samlang suko galam le Ususu tati aram le Thawung sada tuhong lam le Imban mayagi thambru dudi hong di Imban mayagi thambru dudi hongandi matam kuira bagi tunda
ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯀꯥꯏꯅꯈ꯭ꯔꯕꯤꯗꯣ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯊꯦꯡꯅꯔꯨꯏ ꯑꯩꯅ ꯁꯅꯥ ꯁꯣꯔꯣꯛꯇꯒꯤ ꯅꯔꯛꯏ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ matam kuirabagi Rogerage Tagachari Ima Tombino se han listener and viewer midsta Nushijaba James Nangbu kay dagilakpano kanana butharakpano haina Sakiba isayduni Ima adu matim matang ang biramba yagadro yani Matim ta ngang thokpiramu oh Nushijaba James Nangbu kay dagilakpano kanana nangbu tharapano miyanggi siyamagi tharapani mansi nungsangba koyuko nungsijaba nangbu kaydagi lakpano kanana nangbu tharapano miyanggi siyamagi lakpani punsi nungsangba koyuko nungsijaba nangbu yarabo Yam nungaizay ima yam fazana saktok pirami haningay leitana Tagachari Imasu punsinung sang na nungayay fanalay oyu Diamond TV channel gimay kay dagi bor pijari Diamond TV bor pijari yam sinungsang Tagachari ima matangi caller da kudong chawa pijagi Hello, Miss. Taram nauchari sagi minglay fam haibiu Ay lang ito la siyang man dagi ni. Miss Kani ka na bajang sina aham ban. nungdang da isay sakna si thoram anamba daolen amadi lairiba numpai staff singjina tawbani na ko ayukki Monday numitki ayukta su khoi isay sakna si haiba program do lay adubu tawba yawi tawdaba yawi khoi gi laydana adugi kitang Hazing asina Wednesday special ni adubu Wednesday special je mi ani famaga awai akum tawnaraga tharom tawbun hena nungai bana maram oiraga ngasi je ai thanta taraba ko adugi ani sai sakna si haiba program se sinjabani adu karam bai se sakpi doino hobiro Miss isay je yawning man bagi yarok pane kuire kaudi kawre may ado aphaba khara saktarage. hoi hobiro Punsi se nong thang shiraga loiraba maponi Hinglingai da punsi gi athabu khanghallamu Hinglingai da punsi gi athabu khanghallamu kathok na hau thamoi gi khudo kathok na hau thamoi gi khudo Punsi se nong thang shiraga loiraba maponi Hello tadraba Miss Hello Makata Masu kayana lighting oiraba Pau khong na thanda tai bang Ngachi kari oigani Hayeng kari oigani Ngachi kari oigani Hayeng kari oigani Kathong na hau thamoi gi khudo Kathong na hau thamoi gi khudo Punsi se nong thang shiraga loiraba maponi Ngai haki nongai pata pamli miyoiba pamli ne miyoiba
oiba ngai hakki nungai pata pami ni oiba pami ni oiba khangba ngamloi punsigi hingbagi atha khangba ngamloi punsigi hingbagi atha kathona hau thamoigi khudo kathona hau thamoigi khudon punsi se nong thang siraga loiraba mapoki ni sai da loi sanjarage Thagachari yam fazana saktok pire saya film gi Rosibina na sakiba isai amani Thagachari kari mathel chabirage ngasi sibo Miss ngasi chamthong oina chajare chamthong acham bachabana fareda hojik matam sida ko Thagachari mathagi collar da khudong chaba pijage aigi babli nong na mandila yaurok pra hangbire mandila yaure ngasi adum mayam isai sak mandila gi isai sak pirak bayagani ko mandila kai khinga sakadaba isai dum yawbirak bayagani nat isai oirabasu Thagachari mathagi collar lokhachage hello Good afternoon. Good afternoon, Taram Nauseri. Sagi ming life from Haibiu. Isai Kolkata dari Samanda ko. Ibung Samananda, Kari Matel Sabirage. Isai kangkui sare. Kari Isai Sakbidoino. Isai matte makatang kala ke. Hoy. Haubiro. Nangna sagai amagi moni aina nangi aina khongoi ni nangna sagai amagi moni aina nangi aina khongoi ni una tamara inchi akhangna draba namlanda amagun nangna sagai amagi moni aina nangi aina khongoi nong matu suyeng hode pamui kanna nungsi mai khong tine pena nong matu suyeng hode pamui kanna nungsi mai khong tine pena arpani kalli Au ki bapunsina arepani kalli au ki bapunsina nangga iga lainari bamari nangna sagai amagi maui aina nangi aina koi mola bakutana tanikna pairaga Lukiba angova kundo pare Aini kanna Ulambani kunchina Nachijita hore Kanada bawal Undana mangluba Mulan amagum Undana mangluba Mulan amagum Tatri nangdi Agay amadanok na Tatri nangdi Agay amadanok na Nang nasagay Amagi mauni Ay nananggi Ay na kong luini Una Tamara Pinchini Kang nadraba Lamlan ba amagon Nang nasagay Amagi mauni Ay nananggi Ay na kong luini Sai da lokacin da ya yau. Thagachari bung yam fazana saktok pirame isai. Ado. Thank you. Thagachari mathangi caller da khudong jawab bijage. Hello. Hello. Taram nokchari sagi ming life from Haibiu. Miss Egi Ming Babli no Thamal Khidile kai degi. Babli kai mathel chabirage.
Miss ngasi yen thongba chare. Jang hauba chare ko. Ado kari Miss saino hogi kai chapirage. ngasi se khoi do hawai thongba chai. Oh. Ado kari saino sakpi ga doise. Miss na sangitangi sai saktarake. Hoi ai mandila pa ngai le jarabane. Hoi Miss. Haujarage Miss. Haubiro. Joy oire launaragli nadiyadani Popirare gaurangana shachige sangaida Joy oire launaragli nadiyadani Lamta thage purnimada Handyage matamda Popirare gaurangana Achige sangaida Joy oire Launaragli nadiyadani Purnimage thamungamje ngale jagat poma Amamma kokhan mere papi mahan mere Dapuranandage macha Krishna oyamado Dasodage macha duna gaura oibirare Joy oire launaragli nadiyadani Tano tanano Tadrim tanana dirinum Tano tanano Nadiritum Nitatanitum ta shannana dirinum Tano tanano Nadiritum Nitatanitum ta nadiritum Nitatanitum ta shannana dirinum Tano tanano Jagoi thadale Appamam dhangate Jagoi thadale Appamam dhangate Laina da thate phajjale Laina da thate Jagoi thadale Appamam dhangate Laina da thate phajjale Tano tanano Tadre tanana dirinum Tano tanano Pisumnalirong oido Mitina tinjay oido Lirida tinga thungle Thamoy tamna kaple Pisumnalirong oido Nong namba maso hangmali Michang mikhai nai mali Nagari oina uhali Gaurabu hanbalali Kandinabana kanano Lotkadabana kaidano Lirida tinga thungle Thamoy tamna kaple Pisumnalirong oido Sinjarage Miss Thagachari Babli yam phajana na Chankritan gi sai sakpiramba ai sumandi lakhingba phangjaure. Thank you Miss Mandla Kimi hogidamakta Thagachari mathangi caller da khudong chawa pizage.
Hello, good afternoon, Miss Nirmala. Good afternoon, taram nokchari isagi ming leifam haibiu. Wabagai kadagi naman ko mo. Nene taram nokchari kari isai sakpi gadoino. Matam sa lantana yung sulakpasita. Sana ba isay nora ako'y ay na legit sa mari rom sure ko. Mana halin jam pamjaya ba. Mana pamba isay haitraga jo ko khara ninjeng jaraka ate ani dimba sakchara ke. Jarage. Hoi. Vrindavan se Inaba Malayana Hai nang inuang Pura doang Xin bất lima lời hi pa ma koi mu sinh gun gun hai nong bani kavli mani pisakan hanna hanna ang kudung di Angang bekedung di matangkan Angang mawawungi mapina Radha Krishna Joy oire Hanna Nari Vrindavan se Sao lối xin giờ cái ai giờ giờ mấy cái phao cho nó tụi hậu biết cái này xin giờ là nó tao quên. Hoi hoi thagachari nene ngasi shei tema nan sankritan matema sakpiramba haningai leitana thagachari mathangi caller da khudong jawa pijagi. Hello. 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 Tajari isagi ming leifam haibiu. Ise habong ko pidigi len thoi ite numla. Lenthoi kari isai sakpi gadoino. Wednesday special natro. Ngasi di Wednesday special oidre ko. Adi ngasi isai sakna si oina thamme. Oh. Ai khale bang ngasi busy yang kui ba. Ado kari isai sakpi doino. Ngasigi isai je je Wednesday ne nai je. Oh da phau de gi thlai ga. Hoi hoi. Mit na nuk laga wa di nang daga. Mit na nuk laga wa di nang daga. Mit in duni ai na la liba. Min duni ai na ngau liba. Muna yin ba mit ngau liba. Mit na nuk laga wa di nang daga. Mit in duni ai na la liba. Minuk duni ai na ngau liba. Muna yin ba mit in duni ngau liba. Ya tondu di hena no ya tondu di no pa na hena pamjibi ing tapi na tawdu dani ay susak liba ing tapi na tawdu dani ay susak liba la 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 Thamoy anise lona wari sanari
Thamoy anise lona wari sanari wari dudi khangi dubu hai dupadi ainam kiroi wari dudi khangi dubu hai dupadi ainam kiroi Atai kari oigani khongul tana sasabi leirang nangi wari natna Atai kari oigani khongul tana sasabi leirang nangi wari natna aha aha ha 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 Purni matabu ngajabi nong insik la amadi Purnimatabu ngajabi nong insik la amadi mai kai khangdana ka ngaunare kan bina bakana laitere mai kai khangdana ka ngaunare kan bina bakana laitere Malang bagi sahunda nangi soira samlana jagoi sabagum kallure ho malang bagi sahunda nangi soira samlana jagoi sabagum ninglure la 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 mit nanok laga wadingang daba mit indoni aina la liba Mitinduni aina ngauriba muna yingba mitinduni ngauriba jet loirage Thagachari Linthoi mathangi caller da khudong chawa pijage Hello 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 Tabibra hello Makhon yam CMD Hello Tabibro Hello Tabirabro Hello Guys Praneshwari amuka try tawbiro somna ngangbade koina mayek sengna tajai Hello Hello Taram no chari Miss isay amta sakminase Karam ba isay no aingonda khudak da isay amta sakminaje harakpaji thuk lawa phawi Swai laudnaba dum harake arai ba isay am heta sakse Nungsiba hune ado saksira Nungsiba huni hanta Am sakmina ningbatu saktu aloire kaidaroge Mingji kona haidrum ni isay saklora Aizu andum khangzarai Mayam tu dum khangbiram magani Hawbiro Nungsiba huni ado hawdi hoye nang ado phajara sakta hawdawni aidi matin chatogiduni Nungsiba huni aina hana khanglam laba Karigiyasu koidaruni Nungsiba huni aina hana khanglam laba Oh as khangdre mi saktarom ta nang saktra male Maka sakta zarake sakta biro tar Ay mo yauksalake ba to miski phajaba do loi chagi na dum yausan bro aina mo kaino tawrage akoi gi kaino isai je track tagi oina solo adugi am phai aduna phabane haidi isai mek to kawri tuni akoi haita hoi
ꯂꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯃꯤꯁꯅ ꯁꯥꯒ ꯃꯑꯣꯡ ꯍꯦꯟ ꯇꯥꯏ ꯑꯗꯨꯅꯤꯀꯣ ꯑꯗꯨꯒ ꯃꯤꯁ ꯍꯣꯏꯅ ꯍꯩꯇꯕꯅꯤꯅꯀꯣ ꯑꯩꯅ ꯁꯛꯄꯁꯤꯅ ꯐꯥꯁ ꯇꯥꯔꯦ ꯃꯤꯁꯅ ꯇꯛꯄꯗ ꯃꯑꯣꯡ ꯇꯥꯔꯕꯅꯤꯅ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯁꯪꯒꯤꯇꯥ ꯁꯤꯡꯖꯃꯩꯗꯒꯤ ꯁꯤꯡꯖꯃꯩ ꯕꯒꯕꯇꯤ ꯂꯩꯀꯥꯏꯗꯒꯤ ꯑꯗ ꯅꯪꯅ ꯍꯥꯏꯔꯃꯤꯅ ꯑꯩ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯉꯁꯤꯁꯦ ꯀꯩꯅꯣ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯗꯨꯒ ꯀꯩꯅꯣ ꯅꯣꯡꯃꯪꯈꯥ ꯀꯥꯡꯍꯧ ꯑꯃ ꯑꯗꯨ ꯆꯥꯈ꯭ꯔꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎꯗꯤ ꯀꯩ ꯆꯥꯔꯒꯦ ꯉꯁꯤꯁꯦ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ ꯅꯣꯏ ꯇꯥ ꯊꯝꯕꯧ ꯂꯥꯛꯇ꯭ꯔꯕꯣ ꯇꯥ ꯊꯝꯕꯧꯗꯣ ꯍꯌꯦꯡꯁꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯩꯅꯣꯃ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯑꯃ ꯊꯣꯛꯄ ꯑꯗꯨꯒꯤ ꯉꯁꯤꯁꯦ ꯄꯥꯎ ꯄꯥꯔꯝꯃꯒ ꯆꯠꯈꯤꯕ ꯋꯦꯅꯁꯗꯦ ꯁ꯭ꯄꯦஷꯦꯜ ꯇꯧꯗꯧꯁꯨ ꯃꯥ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯇꯧꯗ꯭ꯔꯦ ꯑꯗꯨꯅ ꯏꯁꯩ ꯁꯛꯅꯁꯤ ꯑꯣꯏꯅ ꯊꯝꯕꯅꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯊꯔꯣꯗꯤ ꯅꯥ ꯐꯠꯇ꯭ꯔꯤꯕꯣ ꯊꯔꯣꯁꯦ ꯈꯔ ꯐꯔꯝꯗꯧ ꯃꯥꯜꯂꯦ ꯊꯔꯣꯁꯦ ꯂꯝ ꯍꯦꯜꯂꯦ ꯑꯗꯨꯅꯅꯤ ꯊꯔꯣ ꯅꯥꯔꯤꯁꯦ ꯅꯥ ꯐꯠꯇꯕ ꯃꯥꯜꯂꯦ ꯉꯔꯥꯡ ꯑꯕꯣꯅ ꯇꯧꯋꯦꯕ ꯍꯣꯏ ꯇꯦꯂꯦꯟꯍꯟꯗꯣ ꯍꯣꯏ ꯍꯣꯏ ꯑꯣ ꯊꯝꯃꯦ ꯈꯪꯅꯤꯡꯗꯅ ꯍꯪꯖꯔꯛꯄꯅꯤ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯁꯣꯏꯗ ꯂꯥꯟꯁꯨ ꯉꯥꯛꯄꯤꯌꯨ ꯃꯤꯁꯀ ꯏꯁꯩ ꯁꯛꯃꯤꯟꯅꯕ ꯐꯪꯕꯁꯤ ꯌꯥꯝ ꯍꯔꯥꯎꯖꯔꯦ ꯊꯥꯒꯠꯆꯔꯤ ꯊꯝꯃꯦ ꯏꯆꯦꯅ ꯀꯩꯅꯣ ꯇꯧꯕꯤꯔꯝꯕ ꯏꯁꯩꯁꯦ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯀꯣꯂꯔ ꯑꯃ ꯍꯣꯜ ꯇꯧꯗꯨꯅ ꯂꯩꯔꯦ ꯂꯧꯈꯠꯆꯒꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯆꯦ ꯁꯪꯒꯤꯇꯥꯅ ꯁꯛꯑꯝꯕ ꯏꯁꯩ ꯃꯇꯦꯛꯇꯨ ꯁꯥꯃꯨꯅ ꯇꯥꯅꯤꯅ ꯂꯣꯏꯁꯤꯟꯖꯕꯅꯤ ꯋꯥꯔꯧꯕꯤꯔꯣꯏ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯀꯛꯆꯤꯡꯗꯒꯤ ꯁꯃꯥꯅꯤ ꯃꯦꯗꯥꯝ ꯍꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯔꯝꯕ ꯏꯁꯩ ꯁꯛꯄꯤꯗꯣꯏꯅꯣ ꯊꯣꯉꯥꯝ ꯂꯛꯁꯃꯤꯒꯤ ꯏꯁꯩ ꯑꯝꯇ ꯁꯛꯆꯔꯛꯀꯦ ꯍꯣꯏ ꯃꯇꯧ ꯍꯧꯕꯤꯔꯣ ꯇꯝꯃꯒ ꯍꯣꯏ ꯍꯣꯏ ꯁꯣꯏꯈꯤ ꯂꯥꯡꯈꯤꯕ ꯌꯥꯎꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯌꯥꯝꯅ ꯃꯇꯝ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯅꯤꯡꯁꯤꯡꯂꯒ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯇꯝ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯅꯤꯡꯁꯤꯡꯂꯒ ꯑꯩꯒꯤ ꯊꯃꯣꯏꯅ ꯍꯣ ꯃꯑꯣꯜ ꯃꯑꯣꯜ ꯈꯜꯂꯛꯏ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯛꯏ ꯃꯑꯣꯜ ꯃꯑꯣꯜ ꯈꯜꯂꯛꯏ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝ ꯑꯃ
nungsiba ningsingla aigi thamoina ho ningsinglaga aigi thamoina aha nungsi thai kauda nungsiba nungsiwa khale tina baina aha nungsi thai kauda nungsiba nungsiwa khale tina baina ho pirang langli chena iba kaugi khale kaunde khalaroi li angape ho maul lagi aine wari nisinglai maul lagi aine wari nisinglai matam amari nungsiba ningsingla aigi thamoina ho ningsinglaga aigi thamoina nungsiba kaya leidunasu punsida apamba kaya laptunasu thamoida ho punsigi ahanba mikopta nungsiba tambiba mahakto ningon punsina leiringai kauba ngamloi kaidau nung ho mawon khallagi thainagi wari nisinglai mawon khallagi thainagi wari nisinglai matam amagi nungsiba ningsinglaga aigi thamoina ho ningsinglaga aigi thamoina 로제입니다. 할로? 할로? 미스 로제래. Thagachari yam fazana sakpire ise kagi thongram Lakshmi gi isai Marakta takhiba matado. Ita. Hoi thagachari mathangi caller da khudong chawa pijage live chat laibiriba pumnamakpu thagatpa pondokchari mathangi caller lokachage Hello Hello, Miss. Taram nokchari isagi ming life from haibiu Miss Aishandra Kandaki. Karam baisai sakpidoino Miss Pahari ka Nilasini sa paisa yaman sakta. Hoi haubiro Miss Haujaraj. haubiro Nai jethaki ka nalanti dada Laina jagoi sabadi azma bungai bara Nai jethaki karika nalang tirol thang bada Laina jagoi sabadi azma bungai bara Laina nasau bada Hanoi aigi nungole Nchi mabunisina Samoi aigi nungange Lairang nasau bada Samoi aigi nungole Nchi mabunisina Samoi aigi nungange Lai jathaki tharika
malang tirol phangbada laina jagoi sabadi sajama bungai bara hada lairang na chauda tai ban thamoi tani de ningsi ma buning sinna thamoi ai ding leng hada lairang na chauda tai ban thamoi tani de ningsi ma buning sinna thamoi ai ding leng lai jathaki tharikha malang tirol phangbada laina jagoi sabadi sajama bungai bara khagi chinami ba nungol tahiradu sakhi narani tai bang mai chakokan khagi chinami ba nungoli napuradu laina sakhi narani tai bang mai chakokan lai jathaki tharikha malang tirol phangbada laina jagoi sabadi sajama bungai bara lai jathaki tharikha malang tirol phangbada laina jagoi sabadi sajama bungai bara Miss Loijar Thagachari isai yam phajaba aina su sakpa ngamoi da isai ma sakpirame Thagachari mayek to soidra loi Miss Thagachari mathangi caller da khudong chaw pijage Hello. Hello. Taram no chari ibung sex. Ajari phone to jari by Shakespeare Rajasthan di kai khunu chari chalni ma. Ibung tabi riba mayam puna maksu kai khunu jari. Taram no chari karam by sai sakwi doini na sidibu. Hawjara ge. Hawiro. Tajari. Aidi ngauba hallage aidi ngauba hallage aidi ngauba hallage aidi ngauba hallage pari haudong lamboiba pari haudong lamboiba pari haudong lamboiba pari haudong lamboiba ting ting chao ro matam na lailingai da ngau ho ro ting ting chao ro habi na karingai da ka ho ro hey ai di ngau ba hallage 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 Hajabanida Nushibanida Hajabanida Nushibanida
चारी खुदिन हावबने येंगलु खुदिन फजबने चारी खुदिन हावबने येंगलु खुदिन फजबने सही मतांग चादरे आई दिनाव बहलगे सही मतांग चादरे आई दिनाव बहलगे आई दिनाव बहलगे आई दिनाव बहलगे पारी हौदों लंबोइबा पारी हौदों लंबोइबा ting ting chauro matam na leidingayda ngauhoro ting ting chauro abhi na karingayda kahoro hey ay dingaw ba hallage ay dingaw ba hallage मखल मठेल लैरांगी अजब सुयाव बने अजीब सुयाव बने मखल मठेल लैरांगी अजब सुयाव बने अजीब सुयाव बने हराव मिमो नो की नुसिमी पियें मिचिनी चारी खुदिन हाव बने येंगलु खुदिन फजबने सही मतांग चादरे आई दिनाव बहलगे 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 थागतचरी थागतचरी इबुंग शेक्सपियर राजस्थानदगी यामना फजबा इसै अमा सक्पिरंबा करी मथेल चाबिरगे इबुंग ngasi kobi lay manado kangsu ina jai oh yam hawba mathel amane hoi थागतचरी यामना फजरबा इसै क्या क्या इसै सकना सिदा सक्पि इबुंग नि अदुगा मयामना सु सखंगदबगी ngaiduna leiraba ibung शेक्सपियर ibung chan kharibam mayam se ngaiduna leiribani थागतचरी ibung थागतचरी मथंगी कोला की चांस बिरस थागतचरी Hello. Taram Miss nokchari Nirma. Bing lai fam haibiu Gangarani Kolkata. iche gangarani taram nokchari chai sing chabiram lagani khale Sak sare loi badang hari. hoi kari mathel chabirage Hangam ga nga ga ma thonge yongsak singju ma chore. hauba hangam ga ga yongsak singju myam hau mathel ni khuding se hawai thong ba chare ado kari sai sakpi doino Isai je miss na pairingai ju nu ho gen to bune amuti sakre bo si isai se. hoi Ado mu hanjala agi. haubiro Kaina randa nusiba kosit thangba hurakle kumbangam loi daba wahai tatana anglakpa hurakle tatana pa hurakle kumbang kujing yakpa hurakle Kaina randa nusiba kosit thangba hurakle Ahinba kanabu uraga niraygi kallakpa punsibu nahaku jabam
ꯑꯍꯦꯟꯕ ꯀꯅꯥꯕꯨ ꯎꯔꯒ ꯃꯤꯔꯥꯏꯒꯤ ꯊꯜꯂꯛꯄ ꯄꯨꯟꯁꯤꯕꯨ ꯉꯥꯏꯍꯥꯛ ꯄꯨꯟꯖꯕ ꯉꯥꯏꯍꯥꯛꯅ ꯅꯪꯕꯨ ꯏꯀꯥꯏꯕ ꯃꯤꯀꯨꯞꯇ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯀꯥꯏꯅꯕ ꯑꯋꯥꯕ ꯅꯣꯡꯃꯗꯤ ꯁꯣꯏꯔꯣꯏ ꯀꯥꯏꯅꯕꯒꯤ ꯆꯥꯛꯁꯦ ꯑꯩꯅ ꯁꯥꯟꯅꯕ ꯃꯩꯁꯥꯛꯁꯦ ꯑꯁꯨꯝꯅ kainaramdai kusi thangba haurakle aidu kusi kuiran sibati nahati anbatunaba iran sayalakanu haiduna kusi kuiran sibati nahati anbatunaba iran sayalakanu matam agada aidu Sinda Kuta Karim Badanang Sinthaga Irangdo Sinthaga Irangdo Niuda Kainairam Dainung Siva Kosi Sangwa Haurakle Kumbang Dabawahi Tatama Lagba haurakle tatana lagba haurakle kainaranda siva esta haurakle misaglu sibande Thagachari sei yam fazana sakpirami se Gangarani Kolkata yam fazai Miss Kaina kay hawai happy budagi isai khara sakpu ngamjare ai Thagachari mathangi akhoi donor gi meet amada akhoi function amada amuk sa lore ke dorage iche sidi oh lakpa kanda hoy Thagachari mathangi call da khudong jawa pijage Hello. Taram dokchari isagi ming leifam haibiu Ai singamai wang obegati lekai amara sanglakpamni. Ibung Amaras kai methel chabirage Musiji hangam thongba ama adagi yongsak singju ma tawre. yamna hawa mathel chamna matam siga chana bane ado ibung kari sai sakpi doino Aina mamangda budi ai confuse kitang leire now olen way kai hogi the program da sau ya budi khra dum sakre isan gi program se amtang sau ya gi na lumma leirak pani da masidi phange mamangda ai confuse kitang di tawre adu isai mati amtang hoi tawrake Chandramukhi 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 Karaidagi laurubano Nangi laina singi machu sibu Kana khanghanda locharakpa Aigi thamoida shankraba machu Karamna nangi laina singda Churam liba Chandramukhi kadaidagi laurubano Nangi laina singi sibu
ꯇꯥꯝꯅꯈ꯭ꯔꯕꯤ ꯆꯥꯅꯕꯤ ꯃꯥꯒ ꯑꯔꯣꯏꯕ ꯎꯅꯈꯤꯕ ꯅꯨꯃꯤꯠꯇ ꯂꯤꯂꯛꯈꯤꯕ ꯃꯥꯒꯤ ꯐꯨꯔꯤꯠ ꯃꯆꯨ ꯊꯃꯣꯏ ꯁꯤꯟꯊꯨꯡꯅ ꯁꯪꯂꯝꯕ ꯃꯆꯨ ꯊꯃꯣꯏ ꯁꯤꯟꯊꯨꯡꯅ ꯁꯪꯂꯝꯕ ꯃꯆꯨ ꯀꯔꯝꯅ ꯅꯪꯒꯤ ꯂꯩꯅꯥꯁꯤꯡꯗ ꯆꯨꯔꯝꯂꯤꯕ ꯌꯥꯝ ꯁꯥꯡꯅ ꯁꯛꯆꯔꯔꯣꯏ ꯏꯆꯟ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ ꯃꯔꯥꯖ ꯌꯥꯝꯅ ꯐꯖꯔꯕ ꯏꯁꯩ ꯅꯥꯎꯕꯣꯏ ꯑꯣꯖꯥ ꯅꯥꯎꯕꯣꯏꯅ ꯁꯛꯄ ꯏꯁꯩ ꯆꯟꯗ꯭ꯔꯃꯨꯈꯤ ꯌꯥꯝꯅ ꯐꯖꯕ ꯏꯁꯩ ꯑꯃꯅꯤ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡꯕꯨ ꯊꯝꯖꯔꯤ ꯍꯣꯏ ꯊꯝꯖꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯃꯤꯁ ꯑꯩ ꯀꯛꯆꯤꯡꯗꯩ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯏꯟꯗꯣꯝꯆꯥ ꯄ꯭ꯔꯦꯃꯤꯇꯥ ꯏꯟꯗꯣꯝꯆꯥ ꯄ꯭ꯔꯦꯃꯤꯇꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯔꯝꯕ ꯏꯁꯩ ꯏꯁꯩ ꯃꯇꯝ ꯁꯛꯄꯤꯗꯣꯏꯅꯣ ꯏꯁꯩ ꯑꯝꯇꯪ ꯍꯣꯏ ꯁꯛꯆꯒꯦ ꯍꯧꯕꯤꯔꯣ ꯁꯝꯕꯜ ꯁꯝꯕꯜ ꯈꯥꯕꯤꯗ꯭ꯔꯕ ꯂꯩꯀꯣꯟꯗ ꯅꯪꯅ ꯂꯩꯁꯥ ꯇꯝꯕꯩ ꯃꯍꯨꯠꯇ ꯏꯅꯥꯛꯇ ꯊꯝꯂꯒꯦ ꯈꯟꯈꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯊꯃꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯊꯃꯣꯏꯅ ꯁꯝꯕꯜ ꯁꯝꯕꯜ ꯈꯥꯕꯤꯗ꯭ꯔꯕ ꯂꯩꯀꯣꯟꯗ ꯅꯪꯅ ꯂꯩꯁꯥ ꯇꯝꯕꯩ ꯃꯍꯨꯠꯇ ꯅꯪꯅ ꯂꯩꯁꯥ ꯇꯝꯕꯩ ꯃꯍꯨꯠꯇ मथोट कारपै हौना था है मथोट कारपै हौना था हयंगी पिरांगी निंसिंगुबा लैता लै पांबा खोइनु कयागी नुंसी चिरोंदा ngaurakhi nangi ngaurakhi nangi sambal sambal khagidrba leikonda nangna leitha tambai mahuta nangna leitha tambai mahuta nangbu mi ku khuding senaba mati chahudaba aigi punsina nangbu mi ku khuding senaba mati chahudaba aigi punsina uraki nangbu inakta palem panthauhi nisai khangsi sambal sambal khagidrba leikonda nangna leisa tambai mahuta inakta thamlage khankhida nangbu nungsiruba thamoina nangbu nungsiruba thamoina sambal sambal khagidrba leikonda nangna leisa tambai mahuta nangna leisa tambai mahuta miss loyinjaga ꯊꯥꯒꯠꯆꯔꯤ ꯏꯟꯗꯣꯝꯆꯥ ꯌꯥꯝ ꯐꯖꯔꯕ ꯏꯁꯩ ꯑꯃ ꯁꯛꯄꯤꯔꯝꯃꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ tamja
Taram nokchari sagi ming leifam haibiu. Miss ay ibin sana thousand. Che bemcha kari sai sakpi doino. Ni matem ta dum nganga dum. Hoi. Haubiro. Lam tamna ay khabamagi nungsi mapa takhi dab kuire nungsi singlo su ukhi dab kuire lam tamna ay khabamagi nungsi mapa takhi dab kuire ahin kaya tumdana aisa khali ona thoina ahin kaya tumdana aisa khali ona thoina kaungandana lili magini no ahin nunthil ani bata kaungandana lili magini no ahin nunthil ani bata lamdam tamna lay khabamagi nungsi mapa takhi dab kuire nungsi singlo su ukhi dab kuire lamdam tamna lay khabamagi nungsi masu ay gumna kaina maisa langi dara nungsi masu ay gumna kaina maisa langi dara aina sabliba asumhaina masu thamoy kai dara aina sabliba asumhaina masu thamoy kai dara lamdam tamna lay khabamagi nungsi mapa takhi dab kuire nungsi singlo su ukhi dab kuire lamdam tamna lay khabamagi nungsi mapa takhi dab kuire. Thagachari yam fazaraba isaima kudol tambiramba mathangi caller da khudongcha pijage. Hello, Miss. Hello, taram nokchari sagi ming leifam haibiu. What the can they be more? In a month, I say, Hoi hoi. hello, Yadra. Sagi hana ming leifam hana haibiu. Hello. Hello, tajari sagi ming leifam haibiu. The kid, Mamma, like maybe. Karamba isai sakpi doino. Oh, it's a Muzupina, Yungi Mosa, or yes, just happy young. Oh, hoi sa o sa o. My Jamaican is a like a day. How again? Yungi Mo, Laglani, I coida. Lakani laikai lam yan ba ang sing
Makhoi masen khatnarani kabo puthumiga thongdega Yumgi maudi laglani aikhoida Lakani laikai miwangang nabilai sabi Makhoi masen ngangnarani phajaiga phajadega Sibon sonarani phajaiga phajadega Yumgi maudi lakani aikhoida Sota arang tham kaidau bagi nangbu Kaina lakpanahalani beauty amdam ofiu Hari mata talagle Kaina yausilapanahalagli Tangtatsu taktana Sangkansu kandana Janadi khong thangda Lenglagli Kangtatsu taktana Jai Jiti Magongi Joy Yam nungaijai imana isai yam fazaba ama sakpirame tabada sodom nungai thagachari ma thagachari ma thangi caller da khudong chaba pijage Hello. Good afternoon. Good afternoon, Taram Nokchari. Isagi Minglay from Highview. Ajiti Toksom, Sapam Laibung. Pabung, Taram Nokchari kay Mathil Chabirage. O Gasi Sako Bayauri. Oh, I do the Mathil Zahaure. But Matin Mantade. Kasi di Mathil do men mantagi, Drakaram and how you Garam and how Trino do men mantadre buko. Hoi, Luhong Bisako Unida. Hoi. Ado Karamba isay sakbidoy no. Asem emergency say ma. Salake. Hoi. Mama mandabdi say pagina kusak amne gina kusak amne do the tar. Oh, haurage. How biro? Kaya danak narambanu nang aigi punsise ngasidi kaya danak na lapnaraba unarabasu kang nadabagum kaung naba ngamdredo asira kaina bagi palhai bado Asira kaina bagi palhai bado kaya danak narambano aibu uraga nokserambi nanga ngasidi karigi ainadaba utliba aibu uraga Nokserambi nangna ngasidi karigi hainadaba utliba hangliba ni wahangse nangi thamoida hangliba ni wahangse nangi thamoida yengjabasi nattana hangjabadi ngamredo Yengjabasi nattana angjabadi ngamtredo kaya danak narambano nang aigi punsise kaya danak narambano
ꯍꯥꯏꯈꯤ ꯅꯣꯡꯃ ꯅꯪꯅ ꯅꯨꯡꯁꯤꯕꯗꯤ ꯂꯦꯡꯈ꯭ꯔꯕꯅꯤ ꯊꯃꯣꯏꯒꯤ ꯍꯥꯏꯈꯤ ꯅꯣꯡꯃ ꯅꯪꯅ ꯅꯨꯡꯁꯤꯕꯗꯤ ꯂꯦꯡꯈ꯭ꯔꯕꯅꯤ ꯊꯃꯣꯏꯒꯤ ꯅꯣꯂꯨꯡꯅ ꯊꯥꯡꯈꯤꯕ ꯅꯪꯒꯤ ꯈꯣꯡꯊꯥꯡꯅ ꯅꯣꯂꯨꯡꯅ ꯊꯥꯡꯈꯤꯕ ꯅꯪꯒꯤ ꯈꯣꯡꯊꯥꯡꯅ ꯀꯔꯝꯕ ꯄꯨꯟꯁꯤꯒꯤ ꯄꯥꯎꯈꯣꯡꯅꯣ ꯆꯜꯂꯝꯕ ꯀꯔꯝꯕ ꯄꯨꯟꯁꯤꯒꯤ ꯄꯥꯎꯈꯣꯡꯅꯣ ꯆꯜꯂꯝꯕ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯛꯅ ꯂꯥꯞꯅꯔꯕ ꯎꯅꯔꯕꯁꯨ ꯈꯪꯅꯗꯕꯒꯨꯝ ꯎꯅꯔꯕꯁꯨ ꯈꯪꯅꯗꯕꯒꯨꯝ ꯀꯧꯅꯕ ꯉꯝꯗꯦꯗꯣ ꯑꯁꯤꯔ ꯀꯥꯏꯅꯕꯒꯤ ꯄꯜ ꯍꯥꯏꯕꯗꯣ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯂꯣꯏꯁꯜꯂꯒꯦ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯉꯁꯤ ꯆꯥꯛꯀꯧꯕꯒꯤ ꯃꯄꯥꯝ ꯆꯥꯛꯀꯧꯕꯒꯤ ꯍꯥꯎꯕ ꯃꯊꯦꯜꯁꯨ ꯍꯥꯎꯕꯝ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯁꯩ ꯐꯖꯕ ꯑꯃ ꯁꯛꯇꯣꯛꯄꯤꯔꯦ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯍꯣꯏ ꯏꯆꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯀꯣꯜ ꯑꯃ ꯑꯅꯤꯒ ꯂꯧꯈꯠꯆꯔꯒ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯉꯁꯥꯏ ꯇꯧꯖꯔꯤꯁꯦ ꯊꯥꯡꯃꯩꯕꯟꯗꯒꯤ ꯑꯌꯤꯡꯕꯤ ꯑꯩ ꯃꯦꯗꯥꯝ ꯑꯌꯤꯡꯕꯤ ꯀꯔꯤ ꯏꯁꯩ ꯁꯛꯄꯤꯒꯅꯤ ꯉꯁꯤꯗꯤ ꯑꯅꯤꯇꯥꯅ ꯁꯛꯄ ꯃꯇꯧ ꯑꯃ ꯇꯝꯖꯔꯛꯀꯦ ꯇꯝꯂꯝꯂ ꯃꯥꯜꯂꯦ ꯀꯥꯏꯅꯧ ꯍꯥꯏꯅ ꯇꯥ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤ ꯊꯋꯥꯏꯅꯤ ꯈꯟꯖꯥꯔꯝꯕ ꯃꯍꯥꯛꯁꯨ ꯆꯠꯈꯔꯦ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯇꯝꯂꯝꯂ ꯃꯥꯜꯂꯦ ꯀꯥꯏꯅꯧ ꯍꯥꯏꯅ ꯇꯥ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤ ꯊꯋꯥꯏꯅꯤ ꯈꯟꯖꯥꯔꯝꯕ ꯃꯍꯥꯛꯁꯨ ꯆꯠꯈꯔꯦ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯇꯝꯂꯝꯂ ꯃꯥꯜꯂꯦ ꯀꯥꯏꯅꯧ ꯍꯥꯏꯅ ꯇꯥ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯂꯕ ꯇꯥꯏꯕꯪꯁꯤꯅ ꯃꯪꯂꯥꯟꯒꯨꯝ ꯃꯪꯐꯥꯎꯅꯔꯝꯒꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯒꯤ ꯑꯁꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯂꯕ ꯇꯥꯏꯕꯪꯁꯤꯅ ꯃꯪꯂꯥꯟꯒꯨꯝ ꯃꯪꯐꯥꯎꯅꯔꯝꯒꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯒꯤ ꯑꯁꯥꯁꯦ ꯊꯥꯗꯣꯛꯂꯝꯂꯦ ꯑꯩꯕꯨ ꯃꯍꯥꯛꯅ ꯈꯪꯖꯔꯝꯂꯣꯏ ꯀꯥꯏꯅꯕꯩ ꯑꯋꯥꯕ ꯃꯩꯆꯥꯛꯁꯦ ꯇꯝꯂꯝꯂ ꯃꯥꯜꯂꯦ ꯀꯥꯏꯅꯧ ꯍꯥꯏꯅ ꯇꯥ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤ ꯊꯋꯥꯏꯅꯤ ꯈꯟꯖꯥꯔꯝꯕ ꯃꯍꯥꯛꯁꯨ ꯆꯠꯈꯔꯦ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯇꯝꯂꯝꯂ ꯃꯥꯜꯂꯦ ꯀꯥꯏꯅꯧ ꯍꯥꯏꯅ ꯇꯥ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯀꯌꯥꯅ ꯅꯤꯡꯁꯤꯡꯂꯒ ꯄꯤꯔꯛꯂꯦ ꯄꯨꯟꯁꯤꯕꯨ ꯑꯋꯥꯕ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯀꯌꯥꯅ ꯅꯤꯡꯁꯤꯡꯂꯒ ꯄꯤꯔꯛꯂꯦ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯅꯨꯡꯁꯤ ꯅꯪꯒꯤ ꯀꯥꯏꯅ ꯃꯩꯆꯥꯛꯁꯦ
karamna khangu haibage aibu tamlam lamali kainau hainata handaki mapu asimagidi thawai khanjaram mahangsu chatkari aibu thadok namnaga tamlam lamali kainau hainata tamlam lamali kainau hainata Mr. Sanjay Thagachari thamai bandagi bedam ayingbi yam phajana sakpirami sai thagat bu phongdoksari mathangi caller da Mr. khudam Sarasari bizagi Aroiba caller oijage laibak faraba kanano habadu yengminasi hello Hello, good afternoon, Miss. Good afternoon taram nokchari sagi mingle from IBU Miss Thongambini Thojam top tegi. Hoi chetawambe karamba isai sakpidoino ngasidi Masidi hidang mayum tapis nagi say oina saklake. Hoi Haubiro adudi Li rakhwari tam lakhmapa Li rakhwari tam lakhmapa Pendalaite magiwarida khangde kari laiwa bupubano Li rakhwari tam lakhmapa khatnai tatana haujakayada launai jinnasu thengkhang kayada khatnai tatana haujakayada launai jinnasu thengkhang kayada ngamde saubasu mangonda kuina ngamde saubasu mangonda kuina uningi mikup thuding khangamde ri rakhwari tam lakhmapa pendalaite magiwarida khangde kari laiwa bupubano ri rakhwari tam lakhmapa kari maribu thoknaba maga pendalaite magiwarida kari maribu thoknaba maga pendalaite magiwarida lublui thawai matagi manglanda lublui thawai matagi manglanda mani chaba chadaba khetade hori rakhwari tam lakhmapa pendalaite magiwarida khangde kari laiwa bupubano holi rakhwari tam lakhmapa la 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 Miss Lore Thagachari che yam phajana saktok pire ngasigi last caller ni Oh kai mathel chabi khrage Asi kangsoy oina jai Miss Thagachari ise jodum ise yam phajana sakpa misa mani Thagachari aroi beda ise matang track oina thadok sage track sidi maya kitang sengba wale adu mayam dem dangodol tamjage adugo thoram lesson jage
Thajadana thokiba anakpa kaungamdraba thangdok mangumba Thajadana thokiba anakpa kaungamdraba thangdok mangumba Ningshingling asiso lipdana sanari pupning laikol sida basantagi nung alam na Usening basaktam nung siba Lakhaning bamaha lakari Langlana pinjaba Asyagi lairang pari Ungning langlana pinjaba Asyagi lairang pari Khanghaudana umlapa nung laina joy jai na hale lairang laina basantagi nung alam naina Usening basaktam nung siba Lakhaning bamaha laklani Kusatik tu na paragpa Kaurang nangairat panumito Yaurakli luirakli ahinggi amamba Thagachari mayam pumnamak ngasigi isay saknasi thauram ngasi Wednesday special oibanina mi ani phaminaraga thauram tau bado adi mi amakatang pambanina nungairoi khanduna aina isay saknasi hairiba thauram asi taujabani mayam pumnamakna saruk yabiba hainingai leitana thagatpa phongdoksari ngasi haubadagina loiba phauba mityeng tabiriba MCG Bell Cable Network ta yengbiriba sing khusam radio da tabiriba singbu hainingai leitana thagatpa phongdoksari amuka hana Nirmala Thangjamna mayam pumnamakpu khurumjari